Hello mayam, ado mayam ngasi ki mathen chicken feet ka dagi chicken liver kaleja loina sure kwa jawri se chicken keno un to dra ba maki piece sing chaning dana ne aina maki liver maki chicken feet ke sho ina tawre ngasi se ado asiga singju loire aduga asiga keno loire kaleja met pa do thabi khara tilau khara do champut khara loire to mayam chajara ge chakse sai dagi asi wona ba pungse ani makhai hele ba ahum ta dai bu to romani ne ai ngasi se mukbang to bagi keno leram daba thabak ma chalu ba duga asi se chaning ne jen jon ba u ba duga chaning da si je leira ba aduni do thieng khare duna hala ga to bani na laman ni ne jang cha ba si ga phul le không thể chào được Morok se pachana tha khra bai na bali mo cha ba mấy giờ kita ngatur do ai đi nè ham làm chicken thong base koi chicken mai piece ndo dam chaning de ba koi mai leg chicken da maki leg piece to natra ga maki chicken gi fit se asigum basine hen hauri ai đi cái maki piece to ai jam chang ham de ba seng bata seng hai ba da cái là anh ngasi mai liver cái là cuma andum akhir mix sesi oi na le chala ba chuyện chả cái này
ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯄꯤꯛꯏꯉꯩꯗꯅꯦ ꯆꯤꯛꯀꯟ ꯃꯥꯏ ꯐꯤꯠꯀꯁꯦ ꯀꯩꯅꯣ ꯇꯧꯔꯝꯗꯦꯕ ꯍꯥꯟꯅꯗꯤ ꯌꯣꯜꯂꯝꯗꯦꯕ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯄꯤꯅꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯃꯈꯣꯡ ꯃꯥꯏ ꯑꯁꯤ ꯐꯤꯠꯁꯤꯒ ꯂꯨꯄꯥ ꯉꯁꯥꯏ ꯑꯩꯅ ꯂꯩꯔꯛꯄꯗꯣ ꯀꯦꯖꯤꯗ 140 ꯍꯥꯟꯅꯗꯤ ꯃꯣꯏ ꯁꯤꯒꯁꯦ ꯍꯨꯟꯗꯣꯛꯑꯝꯃꯤꯅꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯁꯤꯅ ꯁꯤ ꯆꯥꯅꯩ ꯈꯪꯕꯗꯤ ꯃꯣꯏ ꯁꯤꯁꯨ ꯀꯟꯅ ꯌꯣꯟꯈꯠꯂꯦ ꯍꯧꯖꯤꯛ ꯍꯥꯏꯕ ꯆꯝꯐꯨꯠꯁꯦ ꯆꯥꯒꯦ ꯇꯧꯕꯅꯤ ꯆꯥꯛ ꯂꯥꯝꯃꯟꯒꯤꯅ ꯑꯁꯤꯒ ꯀꯥꯎꯈ꯭ꯔꯦ ꯁꯤ ꯆꯥꯕꯒ ꯅꯤꯡꯁꯪꯗ꯭ꯔꯦ ꯑꯝꯇ ꯑꯃꯨꯛ ꯁꯥꯔꯦ ꯐꯖꯅ ꯁꯥꯃꯟꯈ꯭ꯔꯦ ꯊꯕꯤꯁꯦ ꯑꯝꯇ ꯆꯥꯒꯦ ꯁꯥꯔꯦ ꯃꯣꯔꯣꯛ ꯐꯖꯅ ꯍꯥꯎꯗꯤ ꯍꯥꯎꯔꯦꯕ ꯃꯣꯔꯣꯛ ꯈꯔ ꯁꯥꯈ꯭ꯔꯦ ꯑꯗꯨꯁꯨ ꯁꯨꯃꯥꯏꯅ ꯁꯥ ꯊꯣꯡꯕꯁꯤꯗꯤ ꯃꯣꯔꯣꯛ ꯈꯔ ꯁꯥꯔ ꯍꯥꯎꯕꯅꯦꯕ ꯃꯤ ꯈ꯭ꯋꯥꯏꯅ ꯆꯝꯐꯨꯠꯁꯦ ꯐꯥꯔꯁꯇ ꯆꯥꯅꯩ ꯑꯩꯅ ꯂꯥꯁꯇ ꯆꯥꯔꯦ ꯀꯥꯎꯈ꯭ꯔꯦꯕ ꯉꯁꯥꯏ ꯆꯥꯛ ꯂꯥꯝꯃꯟꯒꯤꯅ ꯑꯗꯨꯁꯨ
ꯐꯥꯁꯇ ꯆꯥꯍꯧꯗꯕꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨ ꯂꯩꯔꯦ ꯃꯣꯔꯣꯛ ꯁꯥꯕꯁꯦ ꯁꯤꯅ ꯈꯔ ꯐꯔꯅꯤ ꯁꯤ ꯆꯥꯔꯗꯤ ꯁꯤ ꯂꯣꯏꯅ ꯃꯍꯤꯁꯦ ꯁꯤꯒ ꯂꯣꯏ ꯆꯦꯟꯊꯔꯝꯃꯦꯅꯦ ꯉꯁꯥꯏ ꯈ꯭ꯌꯥꯜ ꯇꯧꯗꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯁꯦ ꯃꯣꯔꯣꯛ ꯁꯥꯔꯁꯨ ꯁꯥꯅ ꯍꯥꯎꯕꯗꯤ ꯐꯖꯅ ꯍꯧꯔꯝꯃꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯁꯤꯡꯅ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯇꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯨ